Donald Trump na luna Channa Tinnaramba Linsey Graham Ekai Khumnaba Utkhre USA gi President Donald Trump na mahakayamna naknana Senator ama oiriba Linsey Graham laikhidabaga awaba amasung Ekai Khumnaba uttuna mahakna khanglakpada khwaidagi afaba Senator amadi afaba miyoi amani haina fongdoki mahaki social platform da irakhiba warol da South Carolina dagi Republican Senator ama oikiba masagi chahi humfutara nipan sukraba Linsey Graham America gi asengba Prettiet amani hairaduna matam pumbada leptana thabak chatharamba miyoi amani haiki Republican Senator adu ngarang nunthilda khanghaudana narakpadagi laikhidabani hairi Capitol Hill da laiba mayumda cardiac arrest ni haina chingnaba amadagi laikhidabani Linsey Graham handakta Ukraine da diplomatic oiba khongchet ama chatluraga halakpada ngairibani USA gi Senate majority gi luchingba John Thiyungna mahaki maruf amadi colleagues oikiba Graham kathokpaga loinana US Air Force amadi Congress ta matam sangna thabak tawramki hairi kunja English aniga anida South Carolina dagi Republican Senator oina mai paklaktuna US Congress ta maru oiba thaudang kaya lauduna lakhibani mahak laikhidabadi Israel gi PM su nitayot ki awaba phongdorakli